ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯣ ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗ ꯀꯥꯞꯄꯦꯕ ꯍꯧꯖꯤꯛ ꯀꯥꯞꯈꯤꯕꯗꯣ ꯄꯨꯡ 3:30 ꯑꯗꯥꯏꯒꯤ ꯃꯔꯛꯇ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯒ ꯔꯥꯎꯟ ꯀꯌꯥꯃꯨꯛ ꯀꯥꯞꯈꯤ ꯔꯥꯎꯟ 9-10ꯒꯤ ꯆꯥꯡ ꯔꯥꯎꯟ 9 ꯑꯣꯏꯅ ꯆꯥꯞꯈꯤꯕ ꯑꯣ ꯁꯤꯒꯤ ꯆꯤꯡꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯧꯗꯅꯤꯀꯣ ꯀꯥꯞꯄꯛꯏꯁꯦ ꯃꯥꯅꯦ ꯁꯤ ꯂꯧ ꯄꯨꯔꯥ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯈꯥ ꯂꯥꯟꯊꯔꯀꯥꯟꯗ ꯄꯨꯔꯥ ꯕꯐꯔ ꯖꯣꯟꯒꯤ ꯃꯈꯥ ꯆꯠꯊꯔꯒ ꯂꯩꯕ ꯃꯐꯝꯗꯅꯤ ꯀꯩꯅꯣ ꯇꯧꯕ ꯑꯣꯀꯦ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟꯁꯤꯒꯤ ꯍꯦꯛ ꯃꯈꯥ ꯂꯩꯕꯁꯤꯗꯅꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯀꯥꯞꯄꯛꯏꯁꯦ ꯇꯥꯃꯣ ꯀꯨꯀꯤꯅ ꯀꯥꯞꯄꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯅ ꯀꯥꯞꯄ ꯑꯣꯏꯗꯣꯏꯅꯤ हम लोग अभी वो गोली लग गया है और अभी हॉस्पिटल में है हम लोग अभी बात करने की Kau di sana,